Hello guys, welcome back again. You're a superhero. Ngasi miyam ga punna yengnagadoriba video sidi Narendra soikhiba khanbirakpa aduga aina su isai se hek tholakpaga react tawge khanna thamjaba isai ne bro Narendra na ingonda fibirakpase bro mathang dadi soidabi amta react tawbirao Innocent Eyes ki another video to Tengse do mayam punna isai se kamai tawge habadu yengminasi isai se ayoina taba yengba leitriduna punna mijeng taminarsi kamdauge haido mayam yengminarsi Sorarel saura male nong thang su khagle Miyoi baki kramale tumin yatakre Ayah. Kau Chungnge ba? Manipur dari ayah. Miyoi baki kramale tumin yatakre Sorarel saura male nong thang su khagle Miyoi baki kramale
mayam punna isai sing mina khre isai se tawda yengbada tu chung di ba khanghau de ko mayam bro narendra taseng thagat chari sigi isai se ngol yeng haidana engda suggest to birak pa du matik thagat chari isai sigi mayekta sorarel se shawra mane haibana chingba adegi lairi bak laibani yengningra uningra na hairak pa matang astu chungi sigi matang hidadi isha jida kayane khogi phajabagi isha pumba tu chungba dune haba thogalise aduga sidai khogi thabal chungbugi mate ka yausalakpa hai leitana phajai sigi isai jida ai kariga changdam nagadabano khangde tasengna phajaba isai hairagadi masini amukasu haijari innocent eyes pusu matik thagali sidai yauriba ting khudingmak isai mayek I biribi pretty khudingmak pus tasengna ngamkai leitana thagatchari asigumba video se asigumba isai se matungdasu kayama puthokpa ngamba audio haibase thamjaraga matang soida loisinjari video sigi original link ai description da hapcharan gi channel sida nongna changbirakpo oitaragadi subscribe amom tang tobiramo du video se nungai taragadi like amom tang nambiramo ngasigi oinadi matang soida loisinjari mayamgi apamba tawhaningba leitaragasu comment box thambiramo ngasigi oinadi matang soida loisinjari pumnamakna mukana panthoibah khurumjari bye guys